Hajang tabiru khaipuno po image TV na taram na oksab galo na Brajesh Kumar na khurumjari ngasigi maruiba pauda khoishaw narba miyam singi yumda thamjin bagi khongjang ngasi su chathagi aspa handok taba tarabadi tambang amdaba phibam amada lakani haina kokomina phongdokli amasung long range hypersonic missile mai pakna changyeng tawkre mapungwe pok lobirasi thata Nepal surak laba Manipur thokle birang asi loisinbak ngamdrabadi mani minister MLA oiribasing pham thado haina Manipur lengaki education law and legislative affairs minister Thongaujam Basanta Kumar gi ulawda leiba yumda miyamna thamjinkhre Khunja Kuntragi Club Organization Mairapai Bilup Singh Apunba Body Ama Oiriba United Protection Committee Nambol na Kuan Bangpham Singh Nambol Oinam Konthaujam Wangoi Nauria Pakang Lakpa Kendra Mangagi MLA Singh resign Tawiro Haina Taksin Duna ngasi United Protection Committee UPC gi advisor su Oiriba Development and Protection Committee Nambol gi President Taurem Khab Khuman UPC ki convener TS Lamjingba UPC Women Wing ki Secretary Laifrakpam Premila Amadi Thomi Singha Loinana Masing Yamlaba Ima Ibel Kayasu Thomjillaktuna Manipur Lengaki Education Law Legislative Affairs Minister Su Oiriba Nambol SCG MLA Thongaujam Basanta Kumar ki Yumda Pham Thado Haina Taksin Bagi Memorandum Ama Pishan Balaki Maduda Bishnupur District ki Additional SP LO Premjit Yumnam Amadi STPO Khogen Nalusingba District Police ki team Amadi RAF ki Sem Sadun Lairamba Security Force Singchu Lairamki Loinana Minister Masa Amadi Mahaki Loinabi Lairam Davana Minister gi PRO Ahong Sangbam Jitenda Pishalamki TH Lamjingbana Phongdorok Kibada Memorandum Pishan Balakpada Minister Leite Haiduna Konthongdagi halakpa nungaite aduga UPC Nambol na Kwanba Kendra Mangagi MLA Singna athuma tamda pham thado haibasida yadragadi hingsa yawba khongjang kyasu changsilakani haiki numit taraba fawda masing yamlo miyamna Minister Basanta Kumar gi khul utlauda lekhi security gi akanba section thorangsu lokhatki amaromda UPC ki Thamui Singh Amadi Yamlaba Miyamna Manipur Lengaki Health and Family Welfare IPR Minister Su Oiriba Konthaujam SCG MLA Dr. Sapam Ranjan Amadi Oinam SCG MLA Irengbam Nalinigi Yumda Susatuna Memorandum Singh Pishinki Hari ngasi bauda United Protection Committee na ngasi bauda mi magi yum mai thugaidri thadri everything amata tawge ngarang makta da koi miyam gi ho miyam do United Protection Committee na phajaraga mi yum mai thaba yaro hadana koi khamjabani adumaku ai koi na miyam na pamiba posida karigumba thabo na pangthok taba taragadi adugumba koi na khamang moi da miyam gi iho kano koi gi mihan mipun aduga asina yabo koi khongjang changhal pa ya basi miyam na koi le mai ne basing na khangbina na bagi damakta sunno lokse Mayang Imphal Constituency ke MLA ke Robindro gi mayumda su ngasi masing yamlaba miyamna thomjalapadagi police ka chawana mungnaba irang thokre miyam gi khongjang adu ngasi numit yungba pung tarani thoi khara helakpadagi masing yamlaba miyamna uchiwa makai dagi Mayang Imphal da leiba MLA gi yumtamna thomjalakhi khongjang loising adu police ki makai dagi Mayang Imphal bazar area da thatuna wari sanabada yanaba purak tabadagi irang thoktuna rubber bullet tear gas amadi nongmai kya kapki loinana khongjang loising gi maikai dagi su police tamna nungna thomba amadi nauri kapa tawduna maikai ani gi marakta chawna muknaba thokhi muknaba aduda police amadi khongjang loising gi maikai da ani makta asopan kya su yauki hojiksu Mayang Imphal area da security gi ahen section thorang sing lokhatli Manipur da thokliba irang asida handakta Jiriwamda thokkiba angang ama yauna miyoi taruki kuki militant singna farga nungsi haitana hatkibagi mayokta miyam horoktuna Manipur lengaki Yas Amadi Works Minister Govindas Konthokjam gi Nithokong Bazar da leiba yum mai thabada lanthum ayamba mangta khre ngarang namidang pung 8 lom tabadagi
मियोई लिसिंग मरीरोम निथोखों कैथेल द पुनखी अमदी पुंग निपालोम ताबदा यामलबा मियामदुना मिनिस्टर की फर्स्ट गेट अमदी सेकंड गेट नमखाइदुना चंगलकलगा युम अमदी संगोइद लैबा पोतचै खुदिंगबक सैखाइबा अमदी मैथाबा तौखी युमगी स्टोरी अनि फाव मनुंग लैबा टीवी कंप्यूटर अलमीरा सोफा इमुंगी लैबा पोत खुदिंगबक थुगाइबा अमदी मैथाबगी थबक चथकी मफमदुदा पुलिस सीडीओ फायर ब्रिगेड की गाड़ी न सिंग लापदा मियामना लंबीदा थिंगदुना थमकी चंगनखिदे मीडिया पर्सन सिंगसु चंगनखिदे लंबीदसु वीडियो फोटो नंबर थिंखी पुंग तरा खर हेलकपदा रैपिड एक्शन फोर्स की टीम लाक्तुना टीयर गैस अमदी स्मोक बॉम्ब सिंग कापतुना खोंजंग चंगसिलिबा मियामबो तानखाइके नसे उग बिष्णुपुर डिस्ट्रिक्ट की एसपी केएसएस रवि कुमार अमदी एडिशनल एसपी ऑप्स एल अमरजीत ना लुसिंगबा डिस्ट्रिक्ट पुलिस की टीम अमा लाक्तुना मिनिस्टर की युमदा मांग ताकिबसिंग असगी मतांगदा येंगसिलकी अमदी थिजिनबा हौखी मिनिस्टर गोविंदास कोंथौजम की पीआरओ कोंथौजम बेरेन फोंदोरपदा मिनिस्टर की युम की थोंगनाव कायबा मैना चाखिबा मालसांग खक्तदा लुपा करोड़ अहुमलोम हेनबगी मांग ताख्रे युम संगदुना लैबा इमुंग अमगी सेल ओइना लुफा लाख अहुम अमदी अतै मालसांग थारगा लुपा लाख तरारोम की पोत चैसिंग मांग ताख्रे ख्वाइदगी मरु ओइबदी निथोखों कैथेल साबगी पोलम क्या थंबा अदुसु मै थाख्रे अदुना कैथेल लोइसिनबा थेंगदौरी बिष्णुपुर दसु मिनिस्टर की चिल्ड्रन एम्यूजमेंट पार्क अमा अमदी इनक्यूबेटर साबा अदुगी पोलम कयासु मै थादोकपा यावख्रे मिनिस्टर ना मियाम द खुद थाबा यारोय हाइबना पुलिस ना मियाम सोकनी हाइदुना खुद थाखिदे मियाम ना असुम तौरकनी थाजदबना सेक्शन थौरांगसु लखतखिदे अदुबु मखोइना लैरिबसी मियाम गिनी मियाम ग तानरगा लैबाक ngakpada saruk yagani haiki प्रजा अपाम करीनो प्रजा की अपाम खनरग अखोई प्रजा समीनगदनी प्रजा पुनमक्ता मीडिया की थोंद ऑनरेबल मिनिस्टर की साइड की रिक्वेस्ट तौजरी लाकदब फजन तानरग खनरग तौमीनसी इमा लेबा कदमीनसी समझे स्टेट असिद थोकलिबा था तारानिपान सुरब इरांग असिना मरम ओयरगा जिरिबाम द सही नौरिबा अंगांग यावना मियोय तरुक लैखिदबा यावरबा फावबा लेंगाक पाइरिबा सिंगी मरक्त पुनसिंदुना वा तानाबगी महुत्त अपोजिशन रूलिंग हाइदुना खाइदोकपगी मथक्त लेंगाक पाइरिबा रूलिंग पार्टी मसेल द फावबा पुनबा यादना लैरकपा असिदगी मियाम मै हौदुना साउदुना एमएलए मिनिस्टर सिंगी युम मै थाबा होरकले जिरीबाम की थौदो असिगी मतुंगदा ngarang nongthil imphal manungda leiba tongan tonganba MLA minister gi mayumda miyam thomjinduna amang ata thonkraba matung ngarang namidang khoishaunarwa miyamna हियांगलम एसी की MLA डॉक्टर वाई राधेश्याम की लंगमैदोंग leiba yum wabagai एसी की MLA डॉक्टर यू देबेन की कैरेक्टर leiba yum वांगजिंग तेंथा एसी की MLA पाउनम ब्रजेन की वांगजिंग leiba yum amadi opposition MLA सु ओइबा खुंद्राकपम एसी की MLA TH लोकेश्वर की सगोल मांगद leiba yum amang ata थोनख्रे हाइरिबा yum सिंग असि ngarang numitang magi magi केंद्र amadi नकनब केंद्र सिंगदगी लाकपा मसिंग लाम यामलबा मियामना मै थाखिबनी मै थाबा अदुदा युम सिंगदुदा लैरंबा पोतचै कया मैना तुमना चाख्रे हारि मयांग इम्फाल वेस्ट डिस्ट्रिक्ट की मयांग इम्फाल पुलिस स्टेशन दा ngasi इंडियन आर्मी की पर्सनल सिंग लैगनी हाइदुना लाक्सिनबदगी मयांग इम्फाल माइके की मैरा पाइबी सिंगना इरांग होख्रे इंडियन आर्मी की पर्सनल सिंग अदु ngasi अयुक पुंग तरा खरे हेलकपदा तोंगान तोंगान गाड़ी मरी लाखिबनी आर्मी पर्सनल सिंग अदुना मयांग इम्फाल पुलिस स्टेशन मनाक खामदुना स्टेशन अदुदा चंगनब वारी सानरिङैदा मसिंग यामलब मैरा पाइबी सिंगना थोलक्तुना इरांग लेतब मफमदा आर्मी थंब यारोय आर्मी दी नोंमै कापनफम एरिया दा ओइना लेबियु हाइदना पुलिस स्टेशन गेट ममांगदा खोंजंग चंगसिनखि खोंजंग चंगसिलिबा सिंग अदुगा पुलिस की मकोक थोंगबा सिंगा वारी सानखि वारी सानबदा मियामगी खोंजंग अदुना मरम ओइरगा लाक्लिबा आर्मी पर्सनल सिंग अदु मफम अदुदगी अमुक हनखि हारि
Manipur thokliba irang asida jiribam da minungsi leitana hatok phikraba mioi taruki achumba wayal phanghan biu tamthirba mihat pasing athu matam da dandi biu aikhoibu tangdu leitana leihan biu minungsi leitana hatok phikraba makhoi taruki langla langjil athu bada puthok biu haina lengak ta taksiladuna nambol kendragi manungchan bau sajorda prefabricated house relief camp da leiba internally displaced persons singa nambol kaithel da ngasi wakat pham chathakre wakat mefam duda saruk yakibi torbung bangla dagi lanjan raktuna prefabricated house relief camp ulo sajorda leibi RK babita kobi IDP amana phongdorpada sahin saba saga pangkhak oirba kuki militant singna menungsi leitana mara lejadaba mioi kaya farga hatiba maitai misam kaya da nongmai bom kaya kaptharakuna mi hatiba asi paliba lengakna lamdam sida ain ama lei haibadu khangan biu makhoibu patik chaba cherak pibiu maitai miambu tangdu leitana hana mahusagi punsida hanjil hanbiu haiki sige achauba wahang ama oiduna lagni aduna masiguma thagdokse amu hana matungda thoktanaba kuki langlauba singdugi mathagda lengak leiri haibagi achauba paraduma tambiu haiba wafamse aduga manipurgi miyamgi punsibu masigi lengak na tambiu haiba wafamsima thamtaningi Yelhomi Kanbalupna Wawai Assembly Constituency Amadi Hyanglam Assembly Constituency Anigi MLA Singh Dr. Usam Deven Amadi Dr. Y. Radheshyam Anina Hojik Manipur Thok Liba Irang Asida MLA Ama Oy Namakoi Karamba Firip Lai Laurabagi Haibadu Pungkun Marigi Manungda Miyamna Kangalakna Wapan Hamlakli Loinana Haiba Pungkun Marigi Manung asida MLA anina masa masagi pirep miyam da khandrabadi masana khangna khudakta resign tawgadabani mathakta thamkhriba wafam ani asi thabak oina pangthok tabatargadi wabgai amadi hyanglam ashigi MLA animak assembly constituency ani asida changba matam kaktana athingba thamlagani haina yelhomi kanbalup wabgai hyanglam kairak khoidungi convener gi cherol amana khangalakli India government na ikhang khangawdana lamdam asigi Tampaki police station tarukta apswa thamjilakkiba asi athu matamda handok kadabani karigumba handokta batarbadi tambangamdaba phibam amada lakani hairi khwairamban kaithelda sangsilliba khongjang asiga mari leinana ngasi paumi singa unabada kokomegi spokesperson khuraijam athowana hai ngarang athengbada manipur lengaki home department ki maikaidagi thamjin kiba aspa handok nabagi cherol thakre haibagi wapam thengnare masi khaktana su yaroi thakiba thokle irang asida aspa thamjilakpagi maram sukcha chade maram asina india lengak na condition amata yaudana athubada handokadabani haiba asi kokomegi lengdraba dimani masi phangdriba phawba miyam gi khongjang leploi jiri thodok miyam na henna khangraba amakhakni hojik thodok asigi matang da NIA na thijillagani haiba phongdok liba kokomina thoidokte masidi makhogi mathawni thodok aduda central force da khut hanbada laikhidraba kuki militant sing adu Chuchanpur dagi oiramle tongan ba chin kuki separatist group singna tongan ba national media singda makhoi sing adu khulngak pani haina machin thirib adu ngasidi mayak sengna makhoi sing adu India lenga ka su chathariba kuki sing ni haiba khangle maram asina kokomi amadi miyamna hanagi su haiduna lakpa kuki militant singa chathariba su khudakta withdraw amadi cancel amasung loisinanaba thabak India amadi state lengakna paket kadabani haiki awon ba leibak ama purakna na ba kono udaba targadi India government da chap chana achum bana karino aran bana karino habji chap chana makoi dai koina parama tamin na udaba targadi akoi miyam se tamna akoi yengna bana lakchara kanda akoi maithi barom da changjan ki da haibagi nungnang madu kokomi gi miyam luchingba sing leader sing alaman sing amadi imai dor punamakta hawrga leibana maram moina kanda akoi lekai gi tongan ba makhal gi lanai pena dabadagi agitation tawiri ba singna akoi punjan minaraga mafam asidagi akoi miyang bi ba apunba khongjang ase changjan minana ba hona minasi haiba wafam simasu akoi appeal tawjage ngarang numidang Paurabi Yaifana Harol Kanglup Paurabi Development Committee Paurabi Rising Star Club
पौराबी लमजिंग नुपी मरुपना पुन्ना खुसमना सिंदुना मैरा खोंचत अमा पौराबीगी मसिंग यामलो मियामना सरुक यादुना चतखरे मैरा खोंचत अदुना जिरीबाम द कुकी नार्को टेररिस्ट सिंगना अंगांग मसा अपिशक याउना मरा लेजद्रब नुपी मरी फादुना हाटप यानिंगदे चिंथक्तगी कुकी टेररिस्ट सिंगना नोमय कापथरक लगा तंपाकता अमुक हन्ना आर्म फोर्सेस स्पेशल पावर एक्ट थमजिनबा यानिंगदे मणिपुर गवर्नमेंट के थवोंग यानिंगदे इंडिया गवर्नमेंट के थवोंग यानिंगदे हाइबना सिंग तोआन तोआन खोलाव लाउदुना सोमबु माइकई तमना चटकी हारी पौराबी लमजिंग नुपी मरुप की सेक्रेटरी इरोम इनाउना खोंचत अदुगा मरी लेनना हाई अखोई हौजिक अमतो ओइना पुनसिन मिनदुना कुकी नार्को टेररिस्ट सिंग असिगी मायोक्ता लेमिनरसी भारत अमदी मणिपुर लेंगाक असि हंदक की मतंग असिदा अखोई सुक्या यानिंगदे हाइबो ओफम थमखी नमित खुदिंगी मोंबुंग माइकई खुंदा कुकी मार सिंगना नोंगई कापगी थबक लेप्ट्री ngarang numidang pung 6 lom taba matam aduwaidasु नोंगई कापतुना अटैक तौरखी खुन ngakpa singna khut handuna nongoi kapnakhi hairi madugi matung sonapur amadi alapur anigi marakta leiba mafamda nongmaina kaptuna hatlaba masak khangdaba nupa amagi achiba hakchang ama leirambadagi khunja singna jiribam police ta pau pibadagi jiri police na nubidang pung mapal makhai taba aduaida laktuna asiba hakchang lokhatuna jiribam hospital gi miral sangda thamki हौजिक फाउबगी ओइना मियोय असि मसक खंगबा ngamdri haina jiribam police tagi phangba pau amana hairi nakal amaromda ngasisu jiri united club juc na kaukiba pungni phuni palgi general strike shanti oina chathari security forces singnasu patrolling satuna ngak senbagi thabak paikhatli hौजिक फाउबगी ओइना thoaningdaba thodok thopagi pau leitri khoisaungraba jiri praja singna dukan amadi yum khara ngarang numidang amang ata thon bagi pau natna ka henba thon ningdaba thodo thopagi pau leitri tha sigi tarama thoida kuki mar singna jok jakuradhor karongdagi nongmaina kaptuna fakiba nupi angang taruki manungda nupi angangi asi bhakchang ahum jiri turel amadi assam gi barak turel da phangkhraba matung asi su barak turel da asiba nupi amagi hakchang taw tharakpadagi Lakhipur police na lokatuna Silchar medical college gi meral sangda pukhre hari nasi kasar assam gi Banskandi Puran Bazar Ferry Ghat haina khangnaba barak turel da phangkiba asiba nupi adu Yurembam Rani Devi sahi humputaruk mapureba wai Nabakumar Singh oiramba yai hainari aduga barak tuel gi tolen khun asigi manaktagi nupa macha amagi asiba hakchang amasu fangle hari barak turel da tawtharakpadagi Lakhipur police ki team amadi SDRF ki team anina asiba angang adugi masa lokatkhre siriba angang adu bora gomba amada yomlaga barak turel da tawtharakhi hari थासगी तांग तामथोइदा जिरीबाम डिस्ट्रिक्ट की जाकुराधोर कारोंग थोकिबा मी हाटपा मदी मिफा मिपुनगी थौदोक अमसुंग नेशनल हाईवे 37 जिरी इम्फाल लंबीगी 11 माइल्स दा पोट पुबा गाड़ी अनि मई थाखिबगी जिरी द पंदुना लेरिबा गाड़ी चामरी रोंगी मियोय सिंगदा ऑल जिरीबाम रोड ट्रांसपोर्ट ड्राइवर्स यूनियन AJRTDU ना TDU की प्रेसिडेंट एन सदानंद मैतेन सिंगदुना चाना थकनबा पोलम सिंह मतंग पांखरे ngasi गाड़ी ड्राइवर सिंह द मतंग पांगबगी मतंग द ऑल जिरीबाम रोड ट्रांसपोर्ट ड्राइवर्स यूनियन AJRTDU की प्रेसिडेंट एन सदानंद मैतेन फोंदोखिबदा अवा अना तारब गाड़ी ड्राइवर इचिन इनाउ सिंह द ऑल जिरीबाम रोड ट्रांसपोर्ट ड्राइवर्स यूनियन AJRTDU के माइकेदगी नुमित खुदिंगी चानब चेंग अमदी हवाई मतंग पांगजबनी हायरदुना नहल जिरीबाम रोमदगी नोने तमना चटखिबा पोट पुबा गाड़ी अनि 11 माइल दा मई थादोखिबा थोंग अकनबा मोंगदा कंडेम तोई लोइनना मणिपुर लेंगाकना अथुवा मतमदा जिरीबाम दा पंदुना लेरिबा टाटा गाड़ी चामरी असि मागी मागी पथुफम यौननबा ngasimak स्कोट कन्वॉय पिबिदुना थबक तौबियु हाइना सदानंदना मखाताना फोंदोखि
ngasi nungthil pung ahum taba matamda kasar gi konjeng lekai da leiba manipuri guest house da jiribam da oiriba film gi matang da mifam ama manipuri kanbalu makal kasar asam sinuna pangthokre mifam aduda lupki chairman RK Shanahal na mifam mapu oiduna pangthoki mifam aduda maru oina khanakibadi hauze jiribam gi mihat thina hatok pikraba chahi noriba angang ahumga loinana ima ahumgi tamthirba thong asina aikoi kari tausige haina mifam namunna khanaraba matung warep laukhre ahanba warep jiribamgi raba thodokta nupi angang taruk hatpada chenariba kuki mar militants singbu awangbu thaki investigation tawduna puthok piba loinana logi oiba ahakpa cherak pibiu haina demand tawba Makoi Taruki imung manung singda Manipur government na lupa lak tara compensation piba athuwa matamda kasar gi SP DC amadi Lakipur gi MLA unaduna Assam Manipur ngamkhaida akan ba section thorang launa naba haiba yauri ngasigi mifam loirba matungda laikhidraba singi thawaina lairam len da ing signal runabagi damak makal gi members singna candle paidana minute ani tumina leptuna mapugi mafamda thoni jaki Nasi mifam aduda Arambam Nandababu SCS Leshumbam Ravindra Rina Singha Thangjam Brojen Tampak Mayum Salahuddin Amadi Biramani Singhana Singba Maru Oiba Myoy Singna Saruk Yaki India ki Defense and Development Organization DRO na long range hypersonic missile amangasi mai pak na Odisha dagi Changyang Tokre Defense Minister Rajnath Singh na haikibada Odisha gi coastal labor Dr. APJ Abdul Kalam Island dagi long range hypersonic missile gi flight trial mai pak na pangthokiba si achowa mai pak pa amani masina India bu asigumba critical and advanced military technology labor akhannaba labak kharagi manungda yawa ngamhanduna Puari ama semlabani misal asina kilometer lising ma chaunga dagi hena lapna makhal makha kaya gi pelot sing pubangami masi laibak asida sabani Hyderabad ta laibat Dr. APJ Abdul Kalam Missile Complex ki laboratories na DRDO gi atopa labs amadi industry partners singana punna sabani hypersonic tamna khangnabasi masigi yangbagi khongjel asi sound speed tagi Mach Manga dagi charuk manga heli masi khongjel asi second amada mile amagi sangni asset course natraga trajectory yauba ballistic missile dagi hypersonic missile asi tongali hari Ukraine gi president Zelensky na haikibada mahaki leibak ta Russia na missile amadi drone na yamna chauna attack tawrakre September thagi matungdagi ngasigi asina yamna chauna attack ni hairi Ukraine gi foreign minister Andriy Sybiha haikibada missile chamakun amasung drone mafudra na attack asi tawraki thermal energy plants da Russian attack na chauna amang ata thon kre haina Ukraine gi khwaidigi chawwa private energy company DTEC na phongdoki 2022 gi February dagi Russia na landarakibadagi ngasigi attack asi saruk chamag marfuda hena attack tawrakibani attack asina ningtam tha changlakpada power grid muthat nanaba Russia na thengnarakpa mali attack asina khwaidigi soklaba city na Mykolaiv na oire hari Aroibada Maropo Amuhana Khoshau Narbamiam na MLA Singyum da Thamjin Bagi Khongjang Ngasisu Chathaki Aspa Handok Taba Tarabadi Tambangam da Bapibam Amada Lakani Haina Kokomi na Fongdokli Amasung Long Range Hypersonic Missile Mai Pak na Sangyang Tawkre Nasidamakta di paudam pijaba matang si losinjari bayang tabir ba khwai puno pu amuka hanna khurumjari